Hai mèo kemai tꯧꯅꯔꯤꯒꯦ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯅꯤ ꯑꯌꯨꯛꯀꯤ ꯂꯥꯏ ꯊꯝꯃꯩ ꯊꯥꯟꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯁꯤꯌꯨꯡ ꯐꯖꯅ ꯉꯥꯜꯂꯛꯑꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯐꯤꯔꯣꯏ ꯍꯣꯡꯉꯅꯦꯕꯀꯣ ꯏꯕꯨꯙꯧ ꯄꯥꯕꯨꯡꯒꯤ ꯑꯗꯣ ꯃꯥꯒꯤ ꯍꯩꯔꯨꯛ ꯂꯥꯏꯔꯨꯛ ꯂꯣꯏꯅꯃꯛ ꯔꯦꯗꯤ ꯇꯧꯅ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤ ꯕꯣꯔꯣꯏꯁꯦ ꯂꯣꯀꯦꯜ ꯕꯣꯔꯣꯏ ꯑꯁꯤꯟꯕꯤꯗꯨꯅꯦꯕꯀꯣ ꯑꯩꯅ ꯆꯥꯅꯤꯡꯃꯟꯈꯤꯅ ꯀꯩꯀꯥꯗ ꯇꯞꯄꯅꯤ ꯃꯥꯅꯁꯨ ꯂꯩꯕꯤꯔꯛꯑꯦ ꯊꯨꯝ ꯃꯣꯔꯣꯛꯀ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤ ꯕꯣꯔꯣꯏꯁꯦ ꯑꯔꯤꯟ ꯆꯥ ꯌꯥꯔꯦ ꯊꯨꯝ ꯃꯣꯔꯣꯛꯀ ꯑꯁꯤꯅ ꯃꯌꯥꯝ ꯁꯪꯀ꯭ꯔꯥꯟꯇꯤꯒꯤ ꯍꯩꯔꯨꯛ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯨ ꯗꯗꯥꯅ ꯂꯩꯔꯤꯅꯤ ꯑꯁꯤ ꯑꯄꯦꯜꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯄꯤꯛꯇꯛ ꯇꯧꯅ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯑꯃ ꯑꯄꯦꯜꯁꯨ ꯂꯩꯔꯃꯤꯅ ꯁꯤ ꯑꯄꯦꯜꯁꯨ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯑꯗꯒꯤ ꯁꯪꯀ꯭ꯔꯥꯟꯇꯤꯗꯗꯤ ꯃꯌꯥꯝꯁꯦ ꯊꯣꯏꯗꯤꯡ ꯁꯨꯃꯥꯏꯅ ꯑꯗꯨ ꯇꯥꯕꯁꯤꯗ ꯀꯠꯅꯩꯗꯅꯀꯣ ꯑꯗꯨꯝ ꯑꯗꯨꯅ ꯉꯁꯤꯁꯤꯁꯨ ꯇꯞꯄꯦ ꯁꯤꯅ ꯁꯪꯀ꯭ꯔꯥꯟꯇꯤꯒꯤ ꯑꯣꯏꯗꯣꯏꯅꯤ ꯕꯣꯔꯣꯏꯁꯦ ꯃꯌꯥꯝ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯃꯥꯏꯁꯦ ꯄꯥꯝꯕꯤꯗ ꯃꯨꯟꯕ ꯃꯥꯜꯂꯦꯕꯀꯣ ꯃꯄꯨꯡ ꯐꯖꯅ ꯐꯥꯕꯗꯣ ꯑꯣꯏ ꯑꯩꯈꯣꯏꯗꯤ ꯖꯒꯣꯏ ꯁꯥꯕ ꯍꯩꯔꯦ ꯊꯥꯟꯕꯗꯣ ꯁꯤꯗ ꯂꯩꯕꯥꯛꯂ ꯀꯩꯅꯣꯝ ꯊꯝꯃꯗꯤꯕ ꯑꯗꯨꯗ ꯄꯨꯒ ꯂꯩꯖꯩ Hello ma'am, welcome back to my another vlog. Ada ma'am ngasi di Ebudhou chak chaminaba chattoini. Ko inama ahan oida ada video se mathang dum jengmina. Kaidorage? Ngapa ko ba malobi ke ba? Loisan ba lore ma'am. Harik thoni. Ngasi di inama ahan oida dada suti halamdai gi chak chaminaba gi chattoini ba ko. Ma'am video se mathang jengmina se adum Kaino, tumingabo na. Maningay tawra kapna. Hadik ta phari mi se. Jam kam mani. Phun ngani, tapi chong. Jam chan ko thang nang chong. Cookies ahan ma cha jare o chi cha. Cây bồn. Có dây sầu rồi. Xe. Lau hayo. Câu. Lau hayo lau. Câu đâu. Mà ta lau hayo để ta lau hayo. Lau hayo. Kí lau câu rồi ABC hay đấy đúng B Dada lau hay thứ dada câu dada lau hay gì item se khuhwsidi ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯩꯔꯦ ꯍꯦꯟꯖꯥꯡꯁꯨ ꯌꯥꯝꯅ ꯍꯥꯎꯕꯗꯣ ꯑꯣꯏꯔꯦꯕꯀꯣ ꯐꯖꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯍꯜꯂꯅꯤ ꯍꯧꯖꯤꯛ ꯊꯦꯡꯉꯦꯕꯀꯣ ꯅꯨꯡꯊꯤꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯌꯨꯝ ꯆꯠꯄꯗ ꯄꯤꯔꯛꯄꯅꯤ ꯅꯍꯥꯟ ꯌꯨꯝ ꯆꯠꯂꯨꯕꯗ ꯁꯤꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯊꯦꯠꯂꯦꯕꯀꯣ ꯀꯦꯂꯦꯟꯗꯔꯁꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯌꯥꯎꯔꯦ ꯁꯤꯗ ꯅꯨꯡꯊꯤꯟꯒꯤꯅꯤ ꯆꯥ ꯉꯥꯡꯕ ꯁꯤꯡꯖꯨꯒ
ꯍꯥꯎꯔꯅꯤ ꯕꯣꯔꯥꯁꯨ ꯌꯥꯎꯔꯦ ꯃꯥꯒꯤꯅ ꯕ꯭ꯔꯦꯗ